Campaign for Just and Fair Delimitation JFT na changsilakliba khongjang asida Democratic People's Front DPF Manipurgi constituent body ama oidiba Democratic Youth Front TYF nasu Mapung Phana Sougatkani hairi hidamasigi matang na ngasi party sigi office ta pangthokpa pawgi mifam amada TYF ki President Konsam Premjit na hai NRC update tawdana census ki thabak thoram chumna pangthokpa haiba si TYF ki su apam ane Miam gyapang bana theiduna namfuda census pangthong nabo onariba si irang gi chaitheng fongliba lamdam asida hena irang chauthokna ba sinbani haina lowi maramaduna NRC hana update tawraba matung census pangthok piu amaromda ngarang porompata leiba Directorate of Census ki office ta changsin ki ba khongjangda Imphal district ki DSP Thirasna Mahiroi Nupida in bagi thawong chathakhiba adu nupi khunaibu sitabani mahaki mathakta logi oiba matik chaba thabak lokhatuna chairak pigadabani loinana lamdam asida leiriba tongan ba lupsing naju JFT na changsilagliba khongjang asi mai paknaba punna sogotminasi haina mahana appeal tokhi akogi government employees in census thinawa enumerator hapibu mayam asiju wakhal tabiyu maramde kaigino hai kanda government employee oiba enumerator nakhoi gi saruk yauribani akoi nuji changsal laiba khongjang ase matam amada government employee singi koi gi tolob hengatabagi thangje suti thadabagi amadi TAD hengatabagi di union ga manaraga pulak manaraga khujing oiraga achauba agitation ama changsal laga nakhoi gi pandamado phangi